अहानबदा मरोइबा पाव पिजरी सेक्यूरिटी फोर्स ना सथखिबा थीबा हुंबगी तोंगान तोंगानबा थौदोकसिंगदा खुलाइ ललोनबा मियोय अमा अमदी लालहौबा अनि फारे इम्फाल वेस्ट अमदी कांपोक्पी डिस्ट्रिक्ट सथखिबा थीबा हुंबगी थौदोकसिंगदा मसिंग यामलबा खुचु खुलाइ अमदी बोम कया फागतपा ngomkhre Security Force na drug ki mayok da sathakhiba thibo humba amadi achat awok sing check tawbagi tongan tongan ba thaudok anida mioi ani drug amadi sel ga konana phare Senapati district ki Nganju village da thokiba rape amadi phuba chaibagi thaudok ka mari lainana mioi ama phaba ngomkhraba matung thaudok asita chena ba atopa mioi ama su phaba ngomkhre Manipur thokliba irang asi ki matangda PUCL na thongkiba wafam nakal amatagi oiba yumpham yaudaba wafam ni miyam da sengdokadabani haina Shiv Sena Manipur Pradesh ki President Moirang Themtombina phongdoragli amadi Sengmaijing Khunau Komla Khong Mamang Primary School ki amata ngaireba lainga ki oja transfer thadokhibana lainga kasina school phagalan sing misagi mahuta school muthalan sing mission oina paikhalabra haina hanglakli Kurumzari ISCOM Manipuri pau miyeng tabiriba khwai pumnamapu taramna oksari hauzik pau sandokna pizari Security Force na sathakhiba tongan tongan ba thiba humbagi thodokta aina thingkhraba lalholu KCP PWG amadi KYKL gi active cadre ani phaba ngamkhibaga loinana ain gi wangmada senkhai thungkai tawba mioi amasu phagatpa ngamkhre Security Force ki kangbo amana tha sigi tang kuntarukta sathakhiba thiba humbagi thodok amada More Ward number 4 dagi V Siva atopaming Iswar Pande kauba masagi chahi kuntra taruk suraba mioi ama phagatpa ngauki pharaba mioi asi potchai puba gari sing amadi lalon itik tawriba mioi singdagi senkhai thungkai tawba amadi more da leiba khulai paiba singda khulai supply tawbada chenabani hairi numit asimaktada Security Force ki atopa kangbu amana Imphal West District ki Singjamai Police Station na konba Kanchipura thiba humbagi thabak sathabada KCP PWG ki active cadre ama phagatpa ngomki pharaba mioi adudi Imphal West District ki Singjamai oinam thingel dagi haujikna district asigi lamsang mayai lekai da leiba Suras oinam atopa ming singkhomba amadi abungo chahi kulhumdoini Masida natana Security Force ki kangbu amana ngarang Thobal Police Station na konba itham wangma maya lekai da leiba masagi yumdagi KYKL gi active cadre amasu phaba ngamki pharaba mioi adudi sarang them ibom cha maitei atopa ming luwangba chahi kunithoi ni hairi Security Force na ngarang Imphal West amadi Kangpokpi da sathakhiba tongan tongan ba thiba humbagi thodok singda masing yamlaba khuchu khulai amadi bom kaya phagatpa ngomkhre Security Force ki kangbu amana ngarang Kangpokpi district ki Mauhing amadi Jangaubung village ani gi marakta leiba umang amada thiba humbagi thabak sathakhi thodok aduda US made M16 rifle ama M16 rifle gi magazine ama M16 rifle gi round tara lut tawkhiba .303 rifle ama .303 rifle gi magazine ani CMG ama CMG magazine ama 9mm CMG gi round ani 7.62 mm LMG barrel ama lethot cell ani tongan tongan ba makhal gi pistol ahom pistol magazine ahom .22 rifle ama .22 rifle gi magazine ama .22 rifle gi round nimpu ball action rifle taru SP rifle ani 12mm round taranithoi improvised projectile launcher pompi ahum hand grenade ani radio set bowfen mari amadi BP jacket ahum phangba ngangki numit asimaktada Security Force ki atopa kangbu amana Kangpokpi district ki New Kaithen Mambi Police Station na konba Kojim village da thiba humbagi thabak jathaki thodok aduda 9mm carbine ama single variant rifle ama full mechanism rifle ahom
improvised mortar ahom 36 hand grenade ani amadi 9mm carbine magazine ama phangba ngauki nakal lamaromda security force ki kangbu amana ngarang imphal west district ki sengmai police station na konba khongnang popida thiba humbagi thabak amasu sathaki thodok aduda pompi gun ama country made rifle ama ICE number 36 grenade ama radio handset ama amadi radio handset charger ama phangba ngauki hairi security force na drug ki mayokta lepa leitana jangsilakpa thiba humbagi thabak ki saruk ama oina ngarang tonga ba district ani dagi mioi ani drug ka konana phare security force ki kangbu amana ngarang thobal police station gi sangayumpham maireng khun mayai laikai da thiba humbagi thabak sathaki thodok aduda MD Azad Khan kauba masagi chahi 39 suraba mioi ama codeine ml chamapan brown sugar gram 12 methamphetamine gram kun seloina lupa lakh amaga lising nimputaruk chonga yangkhai amadi mobile phone aniga konana phagatpa ngauki nakal lamaromda security force ki atopa kangbu amana ngarang senapati district ki mau police station na konba martyrs park manakta asat awok sing check tawbagi thabak sathabda drug lalonba mioi amasu phaba ngauki pharaba mioi adudi irong se saba mayai lekai dagi MD Yunus Khan chahi 38 ni pharaba mioi asidagi punna kilogram aniga gram chaniga ani lumba WY tablet yawa packet maudrani thoi phangba ngauki loinana mioi asina tonglakhiba tata winger amasu sis tawre hairi sahi asigi hokhiba me thagi tang 13 ta senapati district ki ngamju village ta thokhiba rep amadi phuba chaibagi thodok amaga mari leinana mioi ama phagatpa ngamle haina police tagi phangba pau amana hairi mioi asi tha asigi tang 16 ta senapati district ki mau police station na konba 3GP village ta leiba masagi yumdagi phaba ngaukhibani pharba mioi adudi nepuni kawi masagi chahi 35 sure panba yabadi case asiga mari leinana atopa mioi amasu megi tang 19 da phagatkiba laikhrabani pharba mioi ani asigi mathakta wahang pahang chathaduna thodok asida chenaba ahum suba mioi amasu phanana ba kanna honari haina police tagi phangba paw asina makha tari Manipur da thokliba kangluki irang asigi matangda People's Union for Civil Liberties PUCL na thaumkiba wafam adu nakal namatagi oiba yumpham yaudaba wafamni athuba matamda PUCL na miyam mangda sengdokadabani haina Sipsena Manipur Pradesh ki President Moirangthem Tombina phongdokhre Babu Parada laiba party asigi office da pangthokiba pawgi mifam amada wafam asi phongdokladuna mahangna makha taraduna hai Manipur da thokiba kangluki irang asi yamna sensitive oiba issue amani issue asigi waroisan puraknaba Supreme Court na phawba subcommittee sing semduna honaribani asukluriba tangkak asida PUCL na maitai singbu atamnana lana uhananaba honarakpa asi yamna wakhal yaudaba thawong amani haina lawbaga loinana matik chaba miyamge platform amada sengdokpham thoi haina Sipsena Manipur na lawi mahangna makha taraduna hauzik India gi state singi manungda pochai khwaidagi tangba state asi Manipur na oire masigi maruiba maramasi Manipur gi highway singda aina yadaba mawongda khonggaliba tax kaya asinani matam asuk sangna highway singda extortion chathaduna leiriba asi central amadi state government na una usinadana leiriba asi kari maramgino national highway singda driver kidnap tawraga ransom tanba selfie yadragana driver hatokpa lokhada gari inthaba mai thabana chingba thodok kaya thokre masi phawbada center na tumina yengduna leithokpa asi yamna laibak thibani lana maram oiraga laibaki asu wanarba matam asida nongmada changdaba yadraba potchaigi mamalna atia pakna wangkhalakpa asina lairba miyamdadi achauba chaitheng ama oire hairaduna pendaba phongdokhe community any complex sigi akoigi waroi sinama puruna bahunabada Supreme Court na subcommittee ma semdana oration pokna ba honari basida
सिगे मरक सिदा अखोगी पीपल्स यूनियन फॉर सिविल लिबर्टीज हाइबा अखोगी अदुगुम्बा कांग्लुप अमना मधुगी प्रेसिडेंट अखोगी कभी श्रीवास सपा माना लमाई चात्रु खरे है न पान बचकुम लाइक मा होगिबा कांगकुम था सिगी दिल्ली दा सिगी पोर्ट से लाइक सिदा माना इरिबा असी पोर्ट से मसी मपुंग ओइना अखोगी मैतेइना लालहनबगी पोर्ट अमा माना संजिनबा से मसीगी सेमजिन साजिनबा अदुगा मसी कराइदे होरकुनो कमाइन तौबनो हाइबा खंब्रा नत्रगा खंदब्रा अखोई मैतेइसिंबु लाननबा अखोई प्रूफसिबु लाननबा होनबा मागी अदुगुमा अईबा दुगी मधुगी मायोक्ता मनपुर मियाम अमदी शिवसेना लेपद नतरा मा मनपुर मियाम द माना लाले हाइगदबने लोइलम लेंगा का पांखक ओइरबा इरमदम कंगलेपाकपु मेनलैंड इंडिया की मियोय सिंगना करंबा मियेंगा येंगलिबगे अमदी इंडिया आसी सेंजा थुमजाना हारबा डेमोक्रेसी की माइखुम खक उपा डेमोक्रेसी की वाहनथोक लेत्रबा लेबाक अमा ओइरे हाइबसिमक हंदकी PUCL ना पुथोरकलिबा मनिंग ममांग समनदबा नाकल नाम खक्तदा तोंगसिनबा अरानबा रिपोर्ट असिना हेना मयेक सेंगहले हाइबा याय हाइना आइना थिंख्रबा लालोलो कंगलेपाक कम्युनिस्ट पार्टी KCP ताइबंगांबा ग्रुपना थादोरकपा चेरोल अमदा फोंदोरकली लुप असिगी पब्लिसिटी सेक्रेटरी सलाइंगानबा मैतैना खुयेक पीदुना थादोरकपा चेरोल असिना मखा तारदुना PUCL असी कंगलै मियामगी येकनाबा ऑर्गेनाइजेशन अमनी हाइना लाउथोक्तुना अखोई पुन्ना थेंगनामिननाबगी खोंफम सेमिननाबा मतम अदु यौरे तानफम असिदा मियामगी मिहुतनी हाइना लैरिबा सिंगनसु मसागी मथौदगी लैथोक्तुना इमुंग मनुंगदा लोटुना लैबा मतम ओइद्रे मैतैबु येकनाबा अमनी हाइबगी लोइनना सही लिसांगसिना सागलकपा कुकी नेशन नत्रगा जलेंगम फाइल्स की मंगलान अमगी मखादा चिन मिजो कुकी जो फुरुपना इखंग खंगौदना कुमजा लिसिंग अनि कुलहुमदोयगी मे अहुंगी इरांग अदु थोलकिबसिंग अदुगी मतुंगदा चिन कुकी मिजो जो नार्को टेररिस्ट सिंगना हाना चीफ मिनिस्टर नोंगथोंगबम बीरेन सिंगना कंगलेपाक असी की पॉपुलर गवर्नमेंट की लुचिंगबा ओइना लैबा तारगदी मखोइना सागलिबा जलेंगम प्रोजेक्ट माइ पाकपा ngamlaroi हाइना खंगलकपदगी हानगी CM नोंथोंगबम बीरेनबु चिंथनबा पारम सिंह यादपा हौरखिबनी हाइबा याय अदुमकपु खंगौदना एन बीरेना चीफ मिनिस्टर फमदगी खुदकता रिजाइन तौखिबना मरम ओइरगा इंडिया यूनियन की महुत सिल्लदुना इंडिया की प्रेसिडेंट रूल थमजलक्तुना मियामदा सैथेंग फंगबसु हौरखिबनी हाइबा याय मसिना मरम ओइरगा चिन मिजो कुकी जो कांगबुगी जलेंगम प्रोजेक्ट की लिगलमदा अचौबा अकाइबा अमसु तपना तपना ओइरखि मरम अदुना सेलना लैरगा सिजनबा याबा पेड मीडिया सिंह ऑर्गेनाइजेशन सिंह अमदी इंडिविजुअल कयागी खुथांगदा अरानबा प्रोपेगेंडा सिंह हेना संदोकपा हौरकपगा लोइनना निंगतम लानहौ इहौ सागतपदा अचौबा थौदांग लौरिबा इचिल इनाव अमदी मरु मपांग सिंगना फोंगना थोकलगा तौबा ngamlaroidaba thabak thaurom kaya iramdam asigi mathawna leiraba ima leibaki damakta thawai phawa thadokpa pamungba leitraba lining laisol amadi cultural activist ka mari leinaba icham chamna leijaramba arambai tengol amadi maitai lipulgi maru mapang amadi ichil inauna matam chana laukiba thaudang singbo militant organization ama oina uhanana honabata natna PUCL amadi editor guilds of India EGI anina चिन मिजो कुकी जो नार्को टेररिस्ट सिंगदगी अचौबा सेनफम सिंग लौदुना अरानबा रिपोर्ट सिंग सेमनबा होनरकपनी हाइबसी ऑपरेशन ऑन इराडिकेशन ऑफ पब्लिक एनिमी KCP ताइबंगानबा ग्रुपना मयेक सेंगना खंगबा ngamle मसीगी मथक्ता हानगी CM एन बीरेना इरमदम कंगलेपाक असिगी तुंगी सुरोल सिंगबो ड्रग की लांगदगी कंजनबगी पांदम थमदुना हिरम अमतदा कंप्रोमाइज तौरोय हाइना पाइखलकपा थबक थौरम सिंगी मनुंगदा वार ऑन ड्रग हौदोकलंबा असिना मरम ओइरगा कुकी सिंग असिबु पोपी थाबा कांगबु ओइना उहंदुना लाना संदोकले हाइबा वाफम सिंग PUCL गी रिपोर्ट यावसलकपा असि यामना लाइबक थीबनी PUCL गी रिपोर्ट असिना इरांग असिबु मैतै फुरुपना हौबा ओइना उहननबा होनबगी मथक्ता मतम सांगना इरांग असि थोकनबा सुंगतुना लाक्लिबा चिन कुकी जो फुरुप पुन्ना मराल
leitaba furup ama oina uhali amadi report asi landuna leire khanglaba Jin Mijo Kuki Jogi Nakal Namagi Wafam Singbu Kupsil Laga Piba Yamna Michang Mikhai Naiba narrative sing Putokba Phil visit Taudana Ka Manungda Semba report amani haibasi miyamda thamjari Hojik Phawba Wail Loishandana Lairiba EGI gi fact finding report asigi mathakta PUCL gi aranba independence report sing asina Maitei Furupu aranba tahanbadi ngamloi adumakbu irang asigi manungda Furup Kanglup Sengi leader ni haina Lairiba Singna hi ani tongbagi mawongda aranba thabak taunaba honariba sing khudaktagi lephaningi loinana miyamgi mihutni haina lairiba singnasu achumba wail phangnabagi damakta apunbagi pangal sagatminasi thamoi sengna honaminaba mathautai ima leibaki yeknaba pumba lup asina yeknaba oina logdaba ngamloi haina operation on eradication of public enemy KCB taibanganba groupna lupki muhusilaga thamjari Maramaduna Hariba PUCL Amadi EGI gi aranba reporting ase mari lainaba singna athubada logi matung ina yengsenpham thoi achumba wafam sing nathaiduna thamlaga aranbada sogatpa haurakpham khangdaba singi irang ase hena chauthok tanabagi damakta amadi loishanba nairoidaba semjin sajenba wahi ki langda pangthaduna leiba matam natre aikhoi punna ima leibak iramdam Kangleipak kanbada angamba thodang lawminarasi hairi Sengmaijing Khunau Komla Khong Mamang Primary School ki headmaster shu oiriba school asigi amata ngaireba government ki oza Singkham Ibom Chabu chahi asigi July gi tang 15 da ikhang khangaudana transfer tawkhibadagi school asida lainga ki oza amata leitre haina Sengmaijing Khunau makha lekai da leiba Lamjing Maira club na thadorakpa cherol amada pendaba phongdorakli Zerol asina makataraduna hairiba school asi hanusu lainga ki oza amata leitabadagi mahiroi singi khalaga laikai asida leiriba club ani haibadi Lamjing Maira club amadi Sengmaijing Khunau youth progressive organization na achauba thodang lauduna ZEO Kaksingi mieng makhada voluntary oina oza ahum thamduna chahi asigi January tang 10 dagi hauna school asida mahiroi 13 dagi tadana tamhanduna kanno honaduna lakhi Handak transfer taugiba oza asisu chahi asigi megi tang nipanda headmaster in charge oina transfer lakpada ngairibani lainga ki oza amata leiramdaba school asida tharakhiba join tawbuda ngairiba headmaster in charge adu atopa mafam amada amuk transfer thakhiba haibasi laingangna paikhalamba school phagalhansi mission adugi mahuta school muthatsi mission oina paikhalabra haina hangdaba ngamde Maramasina Mari Lainaba Education Department na Headmaster in charge transfer order ase kakthatpiduna amadi atai awatpa oza singsu athubada thabiraktuna school asida tamliba mahairoi singi tungi punsi kanbiu karigumba awatpa oza sing ase laingangna athuba matamda thabiraktaba taragadi Mari Lainaba organization kayaga khusamnaraga makhal makha kayagi khongjang sing sangsilagani hairi Tangdu laitadraba siba hingba ani ki langdaida sarang manungda thambagum hingliba yek salai cha sengim amadi mioiba kangluk khudingmaki thauna lawsing amadi achumba param khudingmakta pibi gadaba thongni pham kubam lendi imphal mayonda leiriba lining thong mongba hanbani hairaduna hiram asigi matangda miyamgi achumba warep ama launanaba mifam ama lakliba September gi tang amagi ayuki pung 10 makhai taba matamda imphal gi major khulda leiba Manipur Press Club da pangtholagani haina lining thong mongba hanba thogallu LMIST na leibak miyamda khanghalakli loinana hairiba khubam asida ira thongni thoram ama phawwa pangthoktana thinglakliba asigi matangda miyamgi achumba warep ama launabagi damakta leibak miyamna punna saruk yaminasi haina appeal tawrakli Manipur lainga ki home department na thokiba order amagi matung ina Kumbi police station na Kumbi police station gi OC oina Thaupuriba Okram Dorendro na atopa mafam amada mathau
ꯇꯧꯅꯅꯕ ꯈꯪꯍꯜꯂꯛꯈꯤꯕꯗ ꯋꯥꯡꯉꯨ ꯅꯧꯗꯥꯈꯣꯡ ꯋꯥꯔꯗ ꯅꯝꯕꯔ 2ꯒꯤ ꯃꯦꯝꯕꯔ ꯌꯥꯎꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯃꯍꯥꯛꯅ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯂꯩꯔꯤꯉꯩꯗ ꯃꯤꯌꯥꯝꯒ ꯑꯐꯕ ꯃꯔꯤ ꯊꯝꯗꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯀꯌꯥ ꯇꯧꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯑꯆꯝꯕ ꯈꯨꯗꯣꯜꯄꯣꯠ ꯄꯤꯗꯨꯅ ꯐꯤꯌꯔꯋꯦꯜ ꯄꯤꯕꯒꯤ ꯊꯧꯔꯝ ꯑꯃ ꯉꯔꯥꯡ ꯋꯥꯡꯉꯨ ꯅꯧꯗꯥꯈꯣꯡꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯣꯁꯤ ꯗꯣꯔꯦꯟꯗ꯭ꯔꯣꯅ ꯀꯨꯝꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯀꯨꯝꯖꯥ 2022ꯒꯤ ꯃꯦ ꯊꯥꯒꯤ ꯑꯔꯣꯏꯕ ꯆꯌꯣꯜꯗꯒꯤ ꯁ꯭ꯇꯦꯁꯟ ꯑꯁꯤꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯊꯧꯅꯥ ꯐꯅ ꯇꯧꯔꯝꯕ ꯊꯕꯛ ꯀꯌꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯄꯨꯂꯤꯁ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯒꯦꯞ ꯀꯌꯥ ꯂꯩꯅꯔꯝꯕ ꯑꯗꯨ ꯍꯧꯈꯤꯕ ꯆꯍꯤ 2-3 ꯑꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯒꯨꯝꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤ ꯐꯥꯎꯕꯗ ꯊꯃꯣꯏ ꯁꯦꯡꯅ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯂꯝꯗꯝꯁꯤꯒꯤꯗꯃꯛꯇ ꯂꯧꯕꯤꯈꯤꯕ ꯊꯧꯗꯥꯡ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯁ꯭ꯇꯦꯁꯟ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯒꯅꯤ ꯈꯟꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯦꯟꯖꯈꯤꯕ ꯑꯃꯅ ꯍꯧꯈꯤꯕ ꯆꯍꯤ 2-3 ꯑꯁꯤꯗ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯁꯤꯡꯒꯤ ꯈꯜꯂꯨꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯄꯦꯟꯕ ꯄꯣꯛꯏ꯫ ꯃꯇꯝ ꯂꯩꯕꯛ ꯈꯤꯕꯤꯛꯇ ꯇꯧꯕꯤꯃꯜ ꯀꯥꯎꯖꯔꯣꯏ ꯂꯩꯉꯥꯛꯀꯤ ꯌꯥꯊꯪ ꯑꯃꯅ ꯃꯐꯝ ꯑꯃꯗ ꯄꯣꯁꯇꯤꯡ ꯆꯠꯈꯤꯕꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ, ꯍꯦꯟꯅ ꯌꯥꯏꯐꯕ ꯑꯃꯗꯤ ꯃꯄꯨꯒꯤ ꯊꯧꯖꯥꯜ ꯐꯪꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯈꯤ꯫ ꯂꯝꯗꯝꯗꯨꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯅꯁꯨ ꯑꯣꯁꯤ ꯗꯣꯔꯦꯟꯗ꯭ꯔꯣꯅ ꯃꯍꯥꯛꯀꯤ ꯃꯊꯧꯗꯥꯡꯒꯤꯗꯃꯛꯇ ꯆꯠꯂꯨꯕ ꯂꯩꯔꯨꯕ ꯃꯐꯝꯁꯤꯡꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯃꯥꯏ ꯄꯥꯛꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯗꯨꯅ ꯃꯈꯥ ꯇꯥꯅ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯕ ꯐꯪꯍꯟꯕꯤꯅꯕ ꯃꯄꯨꯅ ꯄꯤꯅꯕꯤꯕ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯑꯩꯈꯣꯏ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯒꯤ ꯃꯔꯛꯇ ꯌꯥꯝ ꯁꯥꯡꯅ ꯒꯦꯞ ꯂꯩꯅꯔꯝꯕꯗꯣ ꯁꯥꯔꯒꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯄꯨꯔꯥ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯒꯨꯝ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯑꯩꯈꯣꯏ ꯁꯥꯔ ꯂꯥꯛꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯆꯥꯎꯊꯣꯛꯆꯕ, ꯑꯗꯒꯤꯗꯤ ꯁꯥꯔ ꯑꯗꯩ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗ ꯁꯥꯔ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯁꯥꯔꯅ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤꯗꯃꯛꯇ ꯁꯥꯔꯅ ꯂꯧꯕꯤꯈꯤꯕ ꯊꯧꯗꯥꯡꯁꯤꯡ ꯃꯗꯨ ꯑꯩꯈꯣꯏ ꯈꯜꯂꯨꯕ ꯃꯇꯝꯗ ꯉꯁꯤ ꯁꯥꯔꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈꯤꯒꯅꯤ ꯍꯥꯏꯅ ꯈꯟꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯄꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯕꯀꯣ, ꯌꯥꯝꯅ ꯂꯥꯡꯇꯛꯅꯕ ꯑꯃ ꯐꯥꯎꯖꯩ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯌꯥꯝꯅ ꯄꯦꯟꯖꯕ ꯍꯥꯏꯇꯥꯔꯦ, ꯁꯥꯔꯅ ꯆꯍꯤ 2-3ꯒꯤ ꯃꯇꯝꯁꯤ ꯁꯥꯔꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯗ ꯂꯩꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯥꯔꯅ ꯂꯧꯈꯠꯄꯤꯔꯝꯕ ꯊꯧꯗꯥꯡꯁꯤ ꯈꯜꯂꯨꯕꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯦꯟꯖꯩ꯫ ꯁꯥꯔꯒꯤ ꯇꯧꯕꯤꯃꯜ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯔ꯫ ꯑꯗꯨꯒ ꯁꯥꯔꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯆꯠꯈꯤꯕ ꯃꯇꯝꯗꯁꯨ ꯁꯥꯔꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ, ꯍꯦꯟꯅ ꯌꯥꯏꯐꯕ ꯑꯗꯨꯒꯨꯝꯕ ꯏꯁꯣꯔꯒꯤ ꯕ꯭ꯂꯦꯁꯤꯡ ꯑꯗꯨ ꯁꯥꯔꯒꯤ ꯃꯊꯛꯇ ꯐꯪꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯦ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯋꯥꯔꯗ ꯅꯝꯕꯔ 1, 2, 3 ꯑꯩꯈꯣꯏ ꯋꯥꯡꯉꯨ ꯅꯥꯎꯗꯈꯣꯡ ꯁꯕꯜ ꯑꯦꯔꯤꯌꯥ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯋꯥꯔꯗ ꯅꯝꯕꯔ 2 ꯁꯤꯗ ꯑꯩꯈꯣꯏ ꯉꯁꯤ ꯄꯨꯟꯖꯕ ꯃꯤꯇꯤꯡ ꯑꯁꯤꯗ ꯃꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯑꯩ ꯁꯥꯔꯒꯤ ꯃꯐꯝꯗ ꯍꯔꯥꯎꯕ ꯑꯃꯗꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯍꯌꯦꯡ ꯆꯠꯂꯨꯕ ꯂꯩꯔꯨꯕ ꯃꯐꯝꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪ ꯇꯞꯅ ꯃꯪꯒꯣꯜ ꯑꯣꯏꯕ ꯑꯗꯨꯒ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒ ꯑꯃꯨꯛ ꯍꯜꯂꯒ ꯁꯤꯗ ꯎꯅꯖꯔꯒ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯗ ꯑꯩꯈꯣꯏꯒ ꯑꯃꯨꯛ ꯄꯨꯟꯅ ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯕꯣꯔꯗꯣ ꯏꯁꯣꯔꯅ ꯄꯤꯕꯤꯁꯤꯅꯨ꯫ ꯂꯝꯗꯤꯡ WhatsApp ꯒ꯭ꯔꯨꯞꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯏꯃꯨꯡ ꯀꯌꯥꯗ ꯂꯦꯞꯇꯅ ꯃꯇꯦꯡ ꯄꯥꯡꯂꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯈꯥꯡꯉꯕꯣꯛ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯝꯗꯤꯡ ꯑꯦꯂꯥꯡꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯊꯣꯛꯁꯝ ꯖꯤꯇꯦꯟ ꯃꯩꯇꯩ ꯆꯍꯤ 59 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯖꯨꯒꯤꯟꯗ꯭ꯔꯣ ꯃꯩꯇꯩ ꯃꯇꯝ ꯁꯥꯡꯅ ꯅꯥꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯔꯤꯝꯁꯇ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯗ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯂꯝꯗꯤꯡ WhatsApp ꯒ꯭ꯔꯨꯞꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯑꯉꯝꯕ ꯄꯨꯊꯣꯛꯅꯗꯨꯅ ꯂꯨꯄꯥ 25,000ꯒꯤ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯇꯦꯡꯕꯥꯡ ꯁꯦꯟꯐꯝ ꯑꯗꯨ ꯖꯤꯇꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯄ꯭ꯔꯦꯝꯁꯟ ꯃꯩꯇꯩꯗ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯉꯁꯤꯒꯤ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯑꯗꯨꯗ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯦꯁ ꯆꯥꯎꯕ, ꯀꯦ ꯁꯃꯥ, NG ꯖꯣꯏ, ꯑꯦꯁ ꯍꯔꯤꯗꯥꯁ, ꯑꯦꯜ ꯁꯨꯕꯥꯁꯆꯟꯗ꯭ꯔ, ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯖꯤꯠ ꯁꯣꯔꯣꯈꯥꯏꯕꯝ, ꯇ꯭ꯔꯦꯖꯔꯔ ꯑꯦꯜ ꯔꯣꯃꯦꯟ ꯃꯩꯇꯩ, ꯃꯦꯝꯕꯔ ꯑꯦꯟ ꯏꯉꯣꯆꯥ ꯃꯩꯇꯩ ꯑꯃꯗꯤ ꯃꯦꯃꯤ ꯗꯦꯕꯤ ꯑꯦꯂꯥꯡꯕꯝꯅꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯝꯗꯤꯡ WhatsApp ꯒ꯭ꯔꯨꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯖꯤꯠ ꯁꯣꯔꯣꯈꯥꯏꯕꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯔꯤꯕ WhatsAppꯀꯤ ꯒ꯭ꯔꯨꯞ ꯑꯁꯤ ꯁꯦꯝꯈꯤꯕ ꯑꯁꯤꯅ ꯑꯋꯥꯕ ꯏꯃꯨꯡ ꯀꯌꯥꯗ ꯌꯥꯝꯅ ꯂꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯦ꯫ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯁꯔꯚꯤꯁꯀꯤ ꯋꯥꯈꯜ ꯆꯦꯟꯕ ꯃꯤꯁꯤꯡ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯃꯤ ꯇꯥꯔꯛꯄ ꯍꯥꯏꯕꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯅꯕ ꯑꯃꯗꯤ ꯊꯣꯡ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫
ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯃꯔꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ Security Force na sathakhiba thiba humbagi tongan-tonganba thaudoksingda khulai lalonba mioi ama amadi lalhouba ani phare. Imphal West amadi Kangleipak District ta sathakhiba thiba humbagi thaudoksingda masing yamlaba khuchu khulai amadi bom kaya phagatpa ngaumkhre. Security Force na drug ki mayokta sathakhiba thiba humba amadi achat awok sing sek tawbagi tongan ba thaudok anida mioi ani drug amadi sel ga konana phare. Senapati District ki Ngamju Village ta thokiba rape amadi phuba chaibagi thaudok mari lainana mioi ama phaba ngaumkhraba matung thaudok asida chenariba atopa mioi amasu phaba ngaumkhre. Manipur da thokliba irang asigi matangda PUCL na thamkiba wafam nakal namatagi oiba yumpham yaudaba wafamni miyamda sengdokadabani haina Shiv Sena Manipur Pradesh ki President Moirangthem Tombina fongdoragli. Amadi Sengmaijing Khunok Komlakhong Mamang Primary School ki amatangaireba laingak ki oza transfer thadokhibana laingak asina school phagadan simisan gi mahuta school muthala simisan oina paikhalabra haina hanglagli. ISCOM na sandok zaba pungja sifawagi pau matang swaida lusinjare makha taba pau gidamak ISCOM bu miyeng taduna dumak leibiu.